ngasi phongkhiba tongan Manipuri siphongsingdagi maruoibi ipausing myamna thamjigi ahanbada Ranjita mihat maralia zakrabi ibomsa maral leiti haina thadorokpa yaningde hawkibasai English singani taraga mari August aninda Yaripuk police station gi manungsana leiba khoiro mathak leikai digi lauremam ongbi Ranjita Devi Kobi amasu amabu hatkhibi thawdok to sienabadana tana masana maralia zakraba khoiro atawbu bazar digi leisram ibomsa kona maral leiti haina thadorokpa yaningde State asida DNA test tawbi khudong saba leiti haiduna mara leiraba miyoy sibu hekta thadorakpa asina lamdam sida nupi angangi crime de senaba miyoy sing matik sab dandi pibi gi muta khudam sangdam phangde haiduna hekta thadorakadra haibgi signaba pokhalle haina leikidrabi Ranjita gi mapuroiba lauremba lokiana ngasi press club ta pangtokiba pawgi mifam amara phungdokre bangna makha tana haikibida Ranjita mihata laurembam ibomsa maitai masana maral yazakraba misangni ibomsa phaba matamda Ranjita mihat kamari leinana masada I taiba phirol amadi atai polam kya phangkhibani police na mihat asida sienabasing phare haibadigi JC amasum imung manuna Ranjita gi asibaksang ado moktagi lautharaga aroiba mathomam pangthokibani sanglabasai kya si ibomsa mara leiduna jail leiraklarga mahaki mathakta mihat asiga mari leinana sab sab khudam sangdam phangdre haina thadokhiba si yaningde thawong sina misang sangalai singdi justice phangloidra haibigi nungnangbadu phawale panba yabari tha sigi kunga mathoida fast track special court number 2 lamphelna Ranjita mihat kamari leinana phakhiba Yaripok khoirom mathak laikai digi leisram ibomsa mara leiti haina thadokhibani loinana CRPC ki section 357 gi makhada victim compensation fund gi khuthang natraga atop scheme amadagi victim family da lupa lakh manga compensation oina pinanaba Manipur sakarna khangan khibani laikhidrabi thongam ningo loremam ongbi Ranjita Devi English ngani kunga mari gi August anida numidang pung 13 rom tabada kakmayai mana lokol gi labukta shakal ma thauruga sakhibadagi mayumda halaktri haina thibada Ashiba sang oina phangkhibani thawdo sugi matangna Yaripok PS na FIR ama register tawduna victim machine sina phangkhiba mafam adudagi meter sani rom lapna leiba leisram ibom sai gi brickfield yauna masigi akoibada thibuhumgi thabak sathabada I taibu eramgani haina singnaba forit amasum khongraun singbasing brickfield adudagi recover tokhibadagi police na sahi adumaki August 3 ta ibom sa forkhibani loinana English singaniga taraga marigi September ibomsa gi mathakta charge sheet file tawkhibani case asigi hearing the defense council gi makedigi case asida eyewitness amata leiti amadi mihat asi ibomsa ga mari leinaramgani haibigi kanamatana khudam sangdam pi bangamde ibomsa si mara leitaba misangni make mathakta siriba maral singasi yumpham yaudi haina argument pikhibani loinana Kona ibomsa mihat asida sienai habi kudam sangdam amata phangde haina tha sigi kunga mathuda thadokkhibani hanisu pawsna makhatana phungdorakli makasa tharak poina to papa mana popi thaba miyema popi thariba singdagi tax khomba miyema phare State sarkar na hawjik sa thariba war on drug campaign gi manungsa ngasi none gi area dagi popi thaba miyema ga singat police station area dagi popi thariba singdagi tax khomgatma miyema police na phare hari Pausna makatana haribana ngasi numijungba matung pung amarom taba matamda none police station gi SP gi supervision makada nungba police none forest division SDO nungba kuntraga matoi suba Assam Rifles COB nungba rongmai naga student organization Manipur masum rongmai riders singi apunba combined team amana nungba police station gi kharomda kilometer kungo homdoi rom salaga leiba Nungthut village hill range lam acre amagi area tharamba popi pambi sing yantatuna man krari popi pambi tharamba aduga mari leinana Nungthut village ki sip pauza hen singsan allies hena se nifugatru apokwa lekhidraba setkholiyen singsan phare loinana maki mathakta NDNPS ki makhara case ma register tokre atopa mana Singat police station gi team ma nanga sinumidang waram pung mari ga makhai taba matamda Susampur district ki new lamka gi Balbeng village da gi Ginkhan pause khumpu apokpa lankhogin kawba miyema popi pambi thaba ga mari leina phare phar miyesi gi matakta wong pong sathabada ma asi khuladu gi popi thariba lam singadu gi caretaker ni loinana popi thariba singdagi mangna sel khongatpagi thaba asi tawi haina phongdorakpadagi maki mathakta NDNPS ki makhara case ama register tawduna makhata investigation gi thaba sathaba hore hadi amaromdana Impal West Commando na gari huran ba fare hura lakhibi ikoben ama suri ko batawre
ngasi numiyungba matung pung taraga nithoi makhairom tabada lilong usoi pokpi kharok singol de gari huran begi mastermind ama leiri habigi akhanaba pau phangbadigi Imphal West Commando na mafam adu sangduna thibu humbegi thabak sataki loidana gari huran ba miwe ama phare pharaba miwe dugi mamingna MD Wohit Sai Kungatre apokpa MD Abdul Manal kawi lekai tumakta dagini pharaba miwe dugi mathakta wang pang sathabada mahana lilong dam makhadigi MD Indians lilong haureibi awang lekai digi MD Mosalam sum lilong miwe lekai digi MD Saros hairiba tuan miwe sing sidagi huralakpa gari sing adu puraklaba matung masi police station ki manung sana laiba suralangol law village dagi Cyclen Haukip Allies Momo hairiba miwe sida yoli lilong dam dagi MD Abdul Hakim hairiba miwe sina mangonda huralakhibu masugi Maruti Ecoben registration number TN05AX 7995 amasu shinrakhiba lei haibidigi commando team aduna miwe tu mangondagi phogalaba huralakhiba Ecoben aduga loinana makhata ba thabak sangdokhanaba lilong police station sinakre makhata ngasi numidang pung tareka makhairom taba matamna su lilong bazar dagi atopa gari huran miwe amasu phare loinana lilong dam dagi ben huralaga shinrakhiba MD Abdul Hakim hairiba miwe dusu phagale hari Imphal West Commando na gari huran miwe sing matam sana phagat pangam kiba aduda Chief Minister N Berena thagat pa phong tokre makasa tharak point irei ba pauksi dige topa paung tanga mem na thamjage journalist ama uda punduna thamlaga mamai de khupang na thakre police na ngasi phongdorapagi matungina hawkhiba January gi tang 15 da masagi sei 15 suraba journalist ama u amada punduna thamlaga khupang na thaba masum kina thinduna phukre hari thagdo odugi wahawdi Madhya Pradesh ki Hosangabad leiba khungang amada thainagi malumdagi ningai sangdang narakpad maphamadda sangsiluba journalist ama bumiwei kangbu amana phaduna u amada punduna thamlaba adu khupang na thabaga loinana kina thinki hari sayol khargi mamangda khungang adu thokiba ningai sangdanabagi thawonga mari leinana journalist adubu attack sathabagi matangda mioi kangbu aduna video recording tokhi makhoigi manungda mioi tarukti phaba ngamle hari journalist Prakash Yadav TVM di online news outlets amada thabak tawpani maki wakata palibadi mak masagi khungang Kodgaud motorcycle ama tongduna halakhi madu magi khulga yumlonaba managaudagi advertise ki booking khara lauraga halakpani makpul lambida Narayan Yadav kauba mana thaki makna January amada mariyana khiba amagi matangna journalist adubu athibo khonda sejana duna sakhi madu yaningdaba phongdok lubada Narayan Yadav ki manau nupa Narendra Yadav amasum Om Prakash kauba miwe ama laklaga mako phu sakhibani haina journalist adugi FIR pali thawong aduga mari leinana amadi criminal goeba thawong kian khanganbagi dama section kyagi makhada case ma register tokre haire nesu pawshna makhatana phongdorakli adu hauji kuina su myam pawshi matang sa lu sinjarage masum myam puna anauba update ngaminasi